Khoisaonaraba maheiroo singna Phabak Chao High School so lonsinkhre Imphal West District ki manung chana leiba Phabak Chao High School government da oza ahum utilize tharakpagi manungda oza ani amuk hanna kakhiba thawongbu yaningdaba phongdoktuna ngasi school asigi maheiroo singna so lonsinduna khongjang changsinkhre school asigi maheiroo nupi macha amana phongdorakpada matam kayagi mamangdagi school asigi maheiroo sing na oza wat pagi awaba mayok aduna lakli maheiroo singi awaba khangbuiduna handa education department na oza ahum utilize oina thabirakpadagi maheiroo sing laik ningthina tamba phanglagani khanduna haraujaki adubo yamna laibak chibada ngarang July 15 da education department ki director na oza ani pu amuk hana school asidagi hana dagi lathokkiba asi karamba wakhalono masina takpadi school asida tamliba maheiroo sing education department na thawai bidaba Manglasu yare haina khanbaga chap manare maramasna school ase khruktagi solution bagi khongjang ase maheiroo singna lokhalakpani oza ani ase amuk hana school asida thabiraktriba fawa so hangba yaroi kanagumbana hanglamba thoklabadi maduda tholakpa afafatagi daita so hanglamliba mioi aduna pugadabani haina so phongdorakhe Kaya gi mamang dagi school asida oza wat bagi awaba mayok na duna la liba maheiroo ekagi awaba khambira duna oza hu mamu kana utilize ana thabirake adugo ngarang July tang 15 da school asida gi oza hu mamu education department amu hana lathokki ba karamba wakhalon da lathokki bana masina takpadi school asida tamliba maheiroo ekoi mamang la siyare haina khanba chap manare masina maram oraga ekoi school asida khuda asida solon sinjare